हेली सर्विस से हंतक थागी कैंसिल तौगिबी मरम जे हंगबुदा बोर्ड की माली हाइबमदी हाइरे DIPR की डायरी दे याव नंबर जुजु चलुदबु इतादि पाइरोदबु इतादि हापिरकनु असुक लुग्रबा हानना पेमेंट तौरकांदा मियांगी सथोक्सिंगी मियांगी ने हाइना सिंग्रबा एरेंजमेंट अदुबु बोर्ड की दमक्ता खुदक्ता पक्थतपा ngamiba sigi service तौइबा कांगुजे अखोई मियामना हकना लौना लुमुन थोई mayam punongpu hanba makta khurumjari akoi ngasi mafam masi leijari basi jiri dani haukiba 2003 me dagi akanba lan pham amana maram orakanda state asiga manung da sathoksin tawbada makhada by road khudong charaktaba amadi akoi gi movement da akaiba kya lakpadagi akoi gi state government gi makhada leiba transport department na manipur heli service haina ministry of home affairs ki makhada akoi gi sathoksin tawunaba helicopter gi khudong saba miyam da pirakibasi akoi miyam gi interest ni amadi miyam gi khudong sana nabani haina akoi lawjarubani adubu ngasidi yam laibak thiba thodok ama akoi gi miyam da khudong saba phangnabagi lawjariba asa tawjariba akoi na ningjaruba duga maduga tayonaba ma ngasi thore akoi gi sathoksin toiba helicopter servicing asi imphal to jiri to imphal to tamelong to imphal haiba service miyam asi khanghoudana akoi da maram supi pidana helicopter servicing asi hantak thagi wena cancel tawgre haibagi paw akoi na paw lawjaruba phangi maram asida akoi gi kupthana haijarabada haiba helicopter service asi hantak thagi numit hawgalakpada hantak thagi hawgalakpada booking tawbagi ayaba piyaktuna akoi gi receipt ka aga talan ka aga mi sathoksin tawbagi ayaba si pirakan akoi di haiba date sida hayeng mathang bu chatkadaba hayeng chatkadaba miyam chap chana program loina fix tawra matungda kaimda miyam ga tanaramba natraga alternative arrangement tawdabida khudakta ticket akoi gi sathoksin gi helicopter service ji cancel tawgibani maram asin haijaning amadi miyam gi mahut sillaga haijaning bi wafamdi helicopters ani leire haibagi akoi da su inau no ba paw ma ngarang han tajagi helicopter ani do sathoksin tawbada atay yaraktaba natra emergency gi leitaraga su akoi gi hana booking location gi ba ticket sing asi lamna legraba yumda bu hangadaba natra inau no lakadaba sing asi gi di arrangement tawbiraga di hena khudong sane na khallaga akoi je paw lawjabani imphal da leiba counter gi office to on hanjan tawbada akon badi paikhale do ngasai di paikhalande ado sida jiri da han da khoina counter da phone tawjabasi sida moina haibira ko wafam sini akoi nimbu ngangna riba mayamna ticket cancel tawre helicopter service cancel tawre haibasi chumran akhoina phone tawga hangjarubani makhoina ga haibira ko nate ngasigi evening da ado makhoina moidi khangde imphal da counter da phone tawra hangbiyu aina jiri counter da gi reply pirakpane akhoina phone tawra hangjarubada maram makhoina phone tawga koida hairakpasu nate adudagi akhoina imphal la call tawra tawjare call tawbuji paibiraktre adagi transport director da phone tawre transport director da phone paibiraktre DIPR ki diary da yawa number juju chatludubu itadi pairodubu itadi hapirakanu number do aduga miyam ga sukluraba tanphamsi da thu kai emergency leigabasi da phone kanamta paibiraktra hanjan tawkan imphal dagi counter dagi phone paibire aduga ticket cancel toibu maram ji karigino hangba matamda makoina harakpada makoju yam nuaite sathoksin toiba miyam sing asigi kudakta ngarang nungdangse immediate order ama thokanda haiba heli service se hantak thagi na cancel tawgibani aduga haiba heli service se cancel tawgibi maram je ina hangbuda moina harakpaje counter dagi board ki mali haibam di haire hamjani wafam di suk lugraba hana na payment tawrakanda miyam gi sathoksin gi miyam gi ne haina leigraba miyam gi ne haina singraba arrangement adubu board ki damakta kudakta kakthатpa ngamiba sigi service tawiba kanguje masi khoi miyamna tangai padana hakna lawna lumun thoi masi yaningde haibagi kanoduni sida jiri da leigraba yumda hangadaba misingje alternative arrangement ju tawbidi haibri akhoi sida leiba mising si chaba thakpa adai leifam gi sen tingini hotel la leiraga su hotel gi mi tara gi management torokpada nongmadul pak ya chatkani chaba da leiba da si ju government na kaimta alternative arrangement tawbide yam sutabagi mawangda noina ticket book tawgi paisa do lawa haibagi answer se akhoi da pire haitare alternative arrangement tawbi mauta aduna akhoi gi lamda akhoi gi sida service piriba private jet sing natra airway to pa maming moina panjarudraga su flight delaying torokpada flight cancel torokpada arrangement tawbidana leibam gi hotel gi arrangement tawbidana saba thapagi arrangement tawbidana private jet na bokta tawbaga makanda akhoi gi state government gi ministry of home affairs kana thajalle sida leiba kanojina facility je kaimta pidabida akhoi miyam je kaishuli kana khanbaje akhoi na di miyam gi adugumba khudong saba phangdure na harawubase masi akhoi laibak thiba numit ni aduna tangai phadana
ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯗ ꯑꯁꯥ ꯊꯝꯅꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯉꯝꯖꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯕꯥꯏ ꯔꯣꯗꯇ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯔꯦꯟꯖꯃꯦꯟꯗ ꯆꯠꯄꯁꯤꯗ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯌꯤꯇ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯤꯒꯤ ꯃꯦꯅꯦꯖ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫